ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯅ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯁꯨꯝ ꯊꯕꯛ ꯁꯨ ꯈꯣꯠꯅ ꯁꯨꯝ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯁꯣꯛꯍꯜꯂꯦꯕꯀꯣ ꯅꯨꯡꯁꯥꯁꯤꯅ ꯑꯩꯈꯣꯏ ꯑꯣꯏꯂꯤ ꯑꯣꯏꯕ ꯑꯗꯩꯗꯤ ꯑꯦꯛꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯁꯨꯝ ꯇꯧꯋꯤ ꯂꯥꯡꯊꯥꯒꯤ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯆꯅꯞ ꯆꯅꯞ ꯂꯥꯎꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯅꯗꯕ ꯐꯥꯎꯕꯅꯦꯕꯀꯣ ꯃꯄꯥꯟ ꯊꯣꯛꯄꯗꯅ ꯄꯣꯂꯨꯁꯟꯅ ꯑꯩꯈꯣꯏ ꯁ꯭ꯀꯤꯟ ꯁꯣꯛꯍꯜꯂꯤ ꯃꯌꯥꯝ ꯂꯣꯡ ꯇꯔꯝ ꯁꯣꯂꯨꯁꯟ ꯑꯃ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯖꯔꯦ ꯅꯦꯆꯔ ꯁꯤꯌꯣꯔꯒꯤ ꯃꯨꯜꯇꯥꯅꯤ ꯃꯤꯠꯇꯤ ꯄꯥꯎꯗꯔ ꯑꯁꯤꯅ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯗ ꯑꯣꯏꯂꯤ ꯑꯣꯏꯕꯗꯁꯨ ꯑꯦꯕꯖꯣꯔꯕ ꯐꯖꯅ ꯇꯧꯒꯅꯤ ꯄꯣꯔꯁ ꯇꯧꯕꯗꯁꯨ ꯐꯍꯟꯒꯅꯤ ꯑꯃꯗꯤ ꯁ꯭ꯀꯤꯟꯁꯦ ꯕ꯭ꯔꯥꯏꯠ ꯑꯣꯏꯍꯟꯒꯅꯤ ꯌꯥꯝ ꯃꯣꯜꯍꯟꯒꯅꯤꯀꯣ ꯑꯁꯤꯗ ꯌꯥꯎꯔꯛꯇꯣꯏꯁꯦ ꯃꯨꯜꯇꯥꯅꯤ ꯃꯤꯠꯇꯤ ꯑꯃ ꯑꯁꯤꯒꯤ ꯁ꯭ꯄꯨꯟꯁꯤꯃ ꯔꯣꯁ ꯋꯥꯇꯔ ꯐ꯭ꯔꯤ ꯑꯃ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯁꯦ ꯂꯣꯏ ꯏꯅꯤ ꯑꯁꯤꯁꯦ ISO ꯑꯃꯗꯤ GMP ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯔꯕ ꯄ꯭ꯔꯣꯗꯛꯅꯤ ꯃꯌꯥꯝ ꯑꯩꯅ ꯁ꯭ꯄꯨꯟ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯔꯣꯁ ꯋꯥꯇꯔꯁꯦ ꯆꯥꯡ ꯑꯃꯗ ꯂꯧꯕꯤꯔꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯥꯏꯁꯦ ꯍꯥꯟꯅ ꯐꯖꯅ ꯇꯥꯊꯣꯛꯄꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯐꯖꯅ ꯃꯥꯏꯁꯦ ꯇꯩꯕ ꯍꯧꯕꯤꯔꯣ ꯊꯨꯡꯅ ꯃꯌꯥꯝ ꯃꯨꯜꯇꯥꯅꯤ ꯃꯤꯠꯇꯤꯅꯤ ꯍꯥꯏꯔꯒ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯒꯁꯨ ꯍꯦꯛꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯌꯥꯝꯅ ꯄꯤꯌꯣꯔ ꯑꯣꯏꯕ ꯅꯦꯆꯔ ꯁꯤꯌꯣꯔꯒꯤ ꯃꯨꯜꯇꯥꯅꯤ ꯃꯤꯠꯇꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯥꯏ ꯌꯥꯝꯅ ꯃꯣꯟꯕꯅꯤ ꯑꯁꯤꯅ ꯗꯥꯏꯔꯦꯛ ꯐꯥꯔꯝꯗꯒꯤ ꯁꯦꯝꯕ ꯀꯦꯃꯤꯀꯦꯜꯁ ꯀꯩꯝꯇ ꯌꯥꯎꯗꯕ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯑꯁꯤ ꯐꯦꯁ ꯃꯥꯛꯁꯇ ꯅꯠꯇꯦ ꯁ꯭ꯀꯤꯟ ꯊꯦꯔꯥꯄꯤ ꯑꯃꯅꯤ ꯁ꯭ꯀꯤꯟꯁꯦ ꯃꯅꯨꯡ ꯌꯧꯅ ꯁꯦꯡꯗꯣꯛꯄꯇ ꯅꯠꯇꯅ ꯒ꯭ꯂꯣ ꯑꯃ ꯄꯤꯒꯅꯤ 10 to 15 minutes ꯊꯝꯃꯒ ꯃꯥꯏꯁꯦ ꯇꯥꯊꯣꯛꯄꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯥꯏ ꯇꯥꯊꯣꯛꯎꯔꯦ ꯃꯥꯏꯁꯦ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯏꯁꯦ ꯌꯥꯝ ꯃꯣꯟ ꯂꯥꯎꯔꯒ ꯌꯥꯝ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯀꯣ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯪꯉꯒ ꯄꯔꯆꯦꯁ ꯇꯧꯔꯒ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯨ